Ahanmamuktada Diamond Radio Channel ki crime update. Pri suba tangkak tabiri basing mujem sargujamna taram nukchabalo na ni kokno na khurumjari. Crime macha anauba yamna handakada thokpa ngasi ngarang thokpa haitare macha khara pujarake ado mapum oiba crime sing taba nungaiba aduga puning loksing oigedaba masi su paba amadi thiba mukhak su changi aduga hariba sing asi su yamarang kaina muk paruraga haitare miyam das masidi informative oide na khala tok pusudum yaw ado hauzik ngasi ngarang hapta adagi numit nini humni sida thokpa yam nungai taba thodok sing khara pula punsin jaraga ngasi gi tangkak sida puduna laksari Suresh Kauba miyoi amakhakna mahakse lohongning daba haitare haibadi mahak mari leinari banupi se mana pamaktaba aduga makhoi ani singa singarang khangnabadi nataba matam khara dum chahi ahum mari manga khangnaba haitare aduga nupi se pamaktabadagi mana kaidoggebu kadar ma tawre haitare lila am sanai yamna ngakpa thodong khangni mayumda mana phone tawe ai miyoi kharana phare gunda kharana phare do ai amuktang kan balak piu ai mafam khangde mitta moi punjala thami kolega hairaga phone torami pakhatana nupi gi khoigi nupi mayumda su ngasagi luhongada ba moi gi bor kuidra ba haitare masi pharga leire na haibada moi su pakhala me nupi mayumda su nupa mayum gi su mama mapa su pakhale wari do moi na su pautame aduga mama mapa di kain khangde moi di luhongni na dum sem sa dana leibjani adu mamai thangda nupi mayumda su nupa gi mama mapa sina pau pi bagi haitare punna police station da chale aduga Pariba Suresh Hariba Thadok Nanaba Convenanaba Yam Kanna Mama Pana Police Harami Police na Koiti Tikiram. Aduga Mahaki mobile this switch off leki. Switch off Labidrosu Magi last location Haitarama Kopna Police na Tijan ki Kongul Leki. Aduganda Masi Numit Humni later Matunda Suresh Hariba Misi Fangi Mandir Madam Haksi Lerame. Aduga phone the man optorin the Makango Regana Leva Haitar. Mama thang the police no fare mandir do gi me adagi fare habdi local le kalle haitare aduga mongod hare kari no nang si tawri si kamai taw no ai kanda nang phai bada masing kharana haidi gunda sing na phai do krai lere mokhoi na kamai taw na mongod police na hangya da mang na hairang libo wafam duna police na pha ba malam de mama thang da nang na haijan boy rongani kidnap taw bo eramoy nang kari le na police takala ngud man Maze ek sutau de moi kosigi gunda sing dono phabani aduga ai thado mani gana masum hai mai wahai do dum police ni irai line khang bai tar masi kadar ma tawre maze koida ama kainom di tawre se police ni khang ya wahang bohong mo da takhat kan mana hai do rok buje numit humni ma jangal da leisi ne jangal kari gi no nang leiri se nang gan lohong da bache hai hang set mai sagai hai tare moi mayang sagai ga hai haijing pot kumba gi type adu kuidre aduna hayeng haksit leibani adu phare na smaina tawragadi kari haitare khari yei thokna ba yei thana ba aduga tokna ba haitare mai hoje ki lohongna bagi thabak se tokna bagi damakta tawbani haiba wafam se mahangna hairami aduga case asida kari haitare atopa fraud tawbagi haitare police na budi mahak nangna kari khoida minamdana tawrino kholino na tawraga tawrama adugi damakta de case pa andana thamba yabadi natabani haitare adu case yamna dum wonderful case amani haitare masi long ning dabadagi bor oigedoriba nupa aduna lot laga leiba adu su jungle da numit humni lot la lei haini aduga ma yarakta dana numi humni suropadagi mandiram da lot padagi magi police na haitare khonguli badagi faaki masina ngasi ahan ba case ni ngasi case macha ani hum adum sui Matangi case na khoigi foreigner ma phai foreigner se karam mino hai kan ma se WhatsApp ta khoigi hack taw ngam ba hai tar adon ma si su yam sectioning hai oiba wafam ne aduga ma si gi case di tabiri ma yam pono monoso huji khoi soidena ma ke khoi saide so dum tawrani adon ma tamam da ina haija ki ba call tawr ku matam da nu pina wari sana se hello hi ke dori no toroga toksennarga adagi madun aya manu pa na ngak tani tawrido aduga nu pi gi fi thong da ba video thajalaga aduga nupa gi su nangi su ulo nangi su smai taw ga na haidana nupi na ngasai gi khonjel da harakadam na tamni chapsalaga nupi ge saraga hai madu thengnaru bumi na hai kanda kol ga taw basi khonjel ga si chapsalaga tawi hari adu adudagi video henam khibdei di adum ai Facebook account da leriba mutual friends jing do koi sai dori ni mase wafam sai video on fajan semjagre aduga hauji amula kadori sina WhatsApp group amati yaubiu natraga WhatsApp anauba ma thole hariba sida group oma yaubiu
ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯐꯪꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛ ꯑꯃ ꯃꯈꯣꯏꯅ ꯊꯥꯔꯛꯄ ꯃꯈꯣꯏꯅ ꯂꯤꯡꯛ ꯑꯃꯕꯨ ꯊꯥꯔꯛꯄ ꯃꯇꯝꯗ ꯂꯤꯡꯛꯁꯤꯕꯨ ꯀ꯭ꯂꯤꯛ ꯇꯧꯔꯨꯔꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯣꯏ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯏꯀꯥꯏ ꯀꯥꯏꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯐꯣꯟꯗ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩ ꯑꯗꯨꯅ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅꯃꯛ ꯐꯣꯇꯣ ꯑꯣꯏꯔꯣ ꯚꯤꯗꯤꯑꯣ ꯑꯣꯏꯔꯣ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯣ ꯑꯗꯩ ꯇꯣꯉꯥꯟꯕ ꯀꯌꯥ ꯃꯔꯨꯝꯅꯦ ꯐꯣꯟꯗ ꯃꯥꯏ ꯌꯥꯎꯅꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯍꯦꯛ ꯂꯤꯡꯛꯇꯨ ꯀ꯭ꯂꯤꯛ ꯇꯧꯔꯨ ꯃꯇꯝꯗ ꯐꯣꯟꯗꯣ ꯃꯗꯨ ꯍꯥꯏꯛ ꯇꯧꯕꯩ ꯋꯥꯅꯤ ꯐꯣꯟꯁꯤꯗ ꯌꯥꯎꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯩ ꯑꯣꯗꯤꯑꯣ ꯃꯦꯁꯦꯖ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯅ ꯂꯣꯏ ꯂꯧꯗꯣꯔꯤꯅꯦꯕ ꯍꯣꯏ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯣꯟ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯤꯗꯕꯨꯗꯤ ꯅꯠꯇꯦ ꯑꯌꯥꯝꯕꯗꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯁꯤ ꯑꯌꯥꯝꯕꯅ ꯗꯦꯜꯂꯤꯒ ꯕꯦꯡꯒꯂꯣꯔꯒꯗꯅꯤ ꯑꯌꯥꯝꯕ ꯊꯣꯛꯏꯁꯦ ꯀꯦꯁꯁꯦ ꯂꯥꯛꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯪꯂꯤꯁꯇ ꯑꯣꯔ ꯀꯔꯤ ꯆꯦꯠ ꯇꯧꯕꯗꯨꯗꯤ ꯐꯣꯔꯦꯅꯔꯗꯨ ꯃꯥ ꯄꯥꯕ ꯉꯝꯃꯤꯗꯅ ꯑꯗꯨ ꯃꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅꯩꯅꯣ ꯑꯔꯣꯟ ꯑꯊꯨꯞ ꯍꯥꯏꯅꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯦꯐꯤꯌꯔꯁ ꯃꯤꯒ ꯂꯩꯅꯔꯦꯅ ꯈꯜꯂꯣ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯔꯦꯅ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤꯁꯤꯗ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛ ꯅꯪꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯊꯥꯒꯠꯍꯟꯅꯤꯡꯗꯗꯤ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯅꯪ ꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯅꯥꯇꯩ ꯆꯥꯗꯕ ꯅ꯭ꯌꯨꯠ ꯐꯣꯇꯣꯁꯤꯡ ꯑꯗꯩ ꯌꯥꯎꯔꯤꯁꯤꯡꯁꯤ ꯊꯥꯒꯠꯂꯅꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯁꯨꯝꯅ ꯐꯣꯔꯦꯅꯔ ꯑꯃ ꯂꯦꯞꯇꯣꯞ ꯑꯃ ꯐꯥꯔꯦ ꯃꯥꯏ ꯂꯦꯞꯇꯣꯞꯁꯤꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ 15ꯒ ꯐꯥꯏ ꯃꯍꯥꯛꯁꯤ ꯃꯥꯏ ꯃꯊꯧꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯑꯃ ꯃꯍꯥꯛꯅ ꯑꯦꯞꯇꯨꯒꯤ ꯂꯤꯡꯛ ꯑꯃ ꯊꯥꯔꯛꯀꯗꯣꯏꯅꯤ ꯂꯤꯡꯛꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯇꯧꯔꯒ ꯑꯩꯒꯤ ꯐꯣꯟꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯗꯇꯥ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯂꯣꯏꯅ ꯀꯣꯄꯤ ꯇꯧꯒꯗꯧꯔꯤꯕꯅꯤ ꯁꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯁꯦ ꯃꯤꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯤꯡꯛ ꯑꯃ ꯊꯥꯔꯛꯄꯁꯦ ꯂꯤꯡꯛꯁꯤ ꯀꯔꯤ ꯂꯤꯡꯛꯅꯣ ꯍꯥꯏꯕꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀ꯭ꯂꯤꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯡꯕ ꯆꯥꯎꯕ ꯇꯣꯝꯕ ꯑꯗꯩ ꯊꯥꯔꯛꯏꯕ ꯃꯔꯨꯞ ꯃꯄꯥꯡ ꯊꯥꯔꯛꯏꯗꯨ ꯀꯔꯤ ꯀ꯭ꯂꯤꯞꯁꯤ ꯀꯔꯤ ꯂꯤꯡꯛꯅꯣ ꯍꯥꯏꯕꯗꯣ ꯊꯥꯔꯛꯂꯤꯕꯁꯤ ꯀꯔꯤ ꯂꯤꯡꯛꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯑꯃꯈꯛ ꯆꯪꯉꯦꯕ ꯃꯁꯤꯗꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯃꯑꯣꯡ ꯌꯥꯝ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤ ꯑꯗꯩ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤꯒꯤ ꯆꯍꯤ ꯑꯗꯨ ꯁꯨꯔꯛꯄꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 1,50,000 ꯐꯪꯗꯣꯔꯦ ꯑꯗꯨ ꯇꯧꯗꯣꯔꯦ ꯑꯗꯨꯒꯤ ꯀ꯭ꯂꯤꯛꯇꯨ ꯅꯝꯃꯣ ꯑꯗꯒꯤ SBIꯒꯤ ꯂꯤꯡꯛꯁꯦ ꯑꯝꯇ ꯆꯪꯉꯣ ꯑꯗꯨꯒ ꯂꯨꯄꯥ ꯑꯁꯨꯛ ꯐꯪꯗꯣꯔꯤ ꯗꯤꯋꯥꯂꯤꯒꯤ ꯑꯣꯐꯔ ꯑꯗꯨ ꯑꯗꯥ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯥꯛꯆꯔꯦ ꯑꯗꯨꯅ ꯃꯁꯤꯁꯨ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯨꯅꯨ ꯆꯪꯕꯤꯔꯨꯅꯨ ꯀꯥꯟꯅꯗꯕꯗ ꯍꯥꯏꯇꯥꯔꯦ ꯍꯥꯎꯁꯤ ꯌꯥꯎꯗꯅ ꯍꯥꯎꯁꯤ ꯇꯤꯀꯦꯠ ꯀꯛꯇꯅ ꯍꯥꯎꯁꯤ ꯁꯨꯡꯐꯥꯎ ꯐꯥꯎꯔꯣꯏ ꯃꯔꯨꯞ ꯑꯗꯣꯝꯅ ꯃꯔꯨꯞ ꯌꯥꯎꯈꯤꯗꯅ ꯃꯔꯨꯞ ꯁꯨꯡꯐꯥꯎ ꯐꯥꯎꯔꯣꯏ ꯑꯗꯣꯝꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯤꯡꯛ ꯊꯥꯕꯤꯔꯛꯑꯒ ꯑꯗꯒꯤ SBIꯅ ꯑꯗꯨ ꯁꯨꯔꯛꯄꯒꯤ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤꯅ ꯑꯗꯨ ꯁꯨꯔꯛꯄꯒꯤꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯄꯤꯗꯣꯏꯅꯣ ꯃꯤ ꯂꯣꯏꯅ ꯆꯦꯡ ꯆꯥꯛ ꯆꯥꯔꯤꯕ ꯉꯥꯛꯇꯅꯤ ꯄꯩꯁꯥ तानꯕ ꯃꯇꯝꯗ ꯀꯔꯝꯅ तानꯁꯤꯒꯦ ꯀꯔꯝꯅ ꯇꯧꯁꯤꯒꯦꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯤꯗꯒꯤ ꯂꯣꯏꯅ ꯄꯔꯥꯁꯦ ꯈꯪꯅꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯔꯨꯝꯗ ꯑꯃꯥꯡꯕ ꯂꯣꯏꯅ ꯂꯩ ꯃꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯑꯔꯣꯟꯕ ꯑꯇꯣꯞꯄ ꯑꯗꯒꯤ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯦꯔꯤꯠ ꯑꯦꯟ ꯗꯤꯃꯦꯔꯤꯠ ꯑꯁꯤ ꯂꯣꯏ ꯂꯩꯗꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨ ꯂꯣꯏꯅ ꯈꯪꯈ꯭ꯔꯀꯥꯟꯗ ꯃꯤꯒꯤ ꯑꯁꯣꯟꯕꯗꯨ ꯈꯪꯉꯀꯥꯟꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯃꯤꯁꯤꯅ ꯃꯍꯥꯛ ꯍꯥꯏꯛ ꯇꯧꯈꯤꯕꯁꯤ ꯑꯌꯥꯝꯕꯅ ꯗꯦꯜꯂꯤ ꯑꯃꯗꯤ ꯕꯦꯡꯒꯂꯣꯔꯗꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯌꯥꯖꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨ ꯐꯥꯔꯒ ꯄꯨꯂꯤꯁꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯃꯗꯨ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯅꯅꯕ WhatsAppꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯦꯛ ꯇꯧꯕꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐ꯭ꯔꯦꯟꯁꯤꯡꯅ ꯂꯤꯡꯛ ꯑꯃ ꯊꯥꯔꯛꯄꯗ ꯂꯤꯡꯛꯇꯨꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯨꯅꯨ ꯌꯥꯔꯤꯕ ꯃꯈꯩ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯛ ꯇꯧꯔꯁꯨ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯐꯦꯁꯕꯨꯛꯀꯨꯝꯕꯗ ꯇꯧꯕꯗꯨ ꯂꯤꯡꯛ ꯑꯃ ꯅꯣꯛꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯃ ꯌꯦꯡꯕꯅꯤ ꯁꯣ ꯄ꯭ꯂꯤꯖ ꯆꯦꯛꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞꯀꯤ ꯄꯥꯎꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯄꯥꯎ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯂꯣꯋꯤꯟ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯇꯥꯔꯦ ꯍꯦꯂꯣꯋꯤꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯅꯍꯥꯁꯤꯡꯗꯤ ꯑꯌꯥꯝꯕ ꯑꯗꯨꯒ ꯈꯪꯗꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯦꯂꯣꯋꯤꯟꯁꯦ ꯑꯩꯈꯣꯏꯒ ꯚꯨꯠ ꯍꯥꯏꯇꯥꯔꯦ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯚꯨꯠ ꯑꯁꯤꯁꯨ ꯃꯤ ꯃꯔꯣꯟꯅꯤ ꯄ꯭ꯔꯦꯠ ꯑꯁꯤꯁꯨ ꯃꯤ ꯃꯔꯣꯟꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯤꯡꯆꯥꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯍꯣꯂꯣꯋꯤꯟꯁꯦ ꯌꯨꯔꯣꯞꯇ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯌꯥꯝ ꯅꯤꯡꯁꯤꯡꯖꯕ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯕ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯏ ꯇꯣꯉꯥꯟꯕ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡ ꯌꯥꯝ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯃꯝꯕꯗ ꯃꯥꯏꯔꯦꯟꯁꯤ ꯌꯥꯝ ꯆꯥꯎꯕ ꯂꯩ ꯃꯤꯒꯤ ꯂꯝꯗꯗꯤ ꯃꯥꯏꯔꯦꯟꯁꯤ ꯀꯪꯍꯜꯂꯒ ꯃꯅꯨꯡꯒꯤ ꯃꯇꯣꯡꯁꯤ ꯂꯧꯊꯣꯛꯑꯒ ꯃꯥꯏꯔꯦꯟꯒꯤ ꯁꯤꯗ ꯃꯃꯤꯠ ꯄꯥꯟꯕ ꯃꯌꯥꯒꯩꯗꯨ ꯆꯒꯨꯞ ꯌꯥꯜꯂꯒ ꯊꯝꯃꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯅꯨꯡꯗ ꯃꯩ ꯄꯤꯠ ꯉꯥꯜꯍꯟ ꯀꯥꯟꯗ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯗꯨꯅ
ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁ ꯕꯨꯠ ꯑꯃ ꯂꯩꯔꯦ ꯀꯥꯏꯅ ꯀꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯋꯥꯒ ꯅꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯀꯣꯁꯇ꯭ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯃꯥꯏ ꯃꯤꯠꯁꯦ ꯌꯦꯛꯁꯤꯜꯂꯒ ꯑꯗꯒꯤ ꯃꯌꯥꯒꯁꯦ ꯀꯥ ꯍꯦꯟꯅ ꯆꯧꯍꯟꯗꯅ ꯍꯦꯛ ꯌꯦꯡꯕꯗ ꯏꯃꯥꯏ ꯄꯦꯝꯃ ꯀꯥꯏꯅ ꯋꯥꯕ ꯈꯪꯕ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯃꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯌꯨꯔꯣꯞꯇ ꯇꯧꯕ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯃꯇꯝ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯦ ꯃꯣꯏꯗꯁꯨ ꯍꯦꯂꯣꯋꯤꯟ ꯐꯦꯁꯇꯤꯚꯦꯜꯒꯤ ꯇꯥꯏꯞꯇ ꯄꯥꯡꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯁꯤ ꯖꯪꯒꯜꯗ ꯆꯠꯂꯤ ꯖꯪꯒꯜꯗ ꯆꯠꯂꯒ ꯀ꯭ꯔꯣꯁ ꯇꯧꯔꯨꯀꯥꯟꯗ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯈꯨꯠꯁꯤ ꯁꯨꯃꯥꯏꯅ ꯊꯤꯡꯇꯣꯔꯛꯑꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯃꯤ ꯑꯃ ꯑꯁꯤꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤ ꯊꯤꯡꯒꯠꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯄꯣꯠꯁꯛ ꯑꯃ ꯎꯔꯝꯃꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯈꯤ ꯆꯪꯁꯤꯜꯂ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯈꯤ ꯃꯁꯥ ꯊꯛ 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 ꯅꯤꯛꯈꯤ ꯀꯤꯕꯗꯒꯤ ꯃꯍꯥꯛꯁꯦ ꯂꯥꯎꯈꯤ ꯂꯥꯎꯕꯅꯤ ꯖꯪꯒꯜꯅꯤꯅ ꯇꯥꯕꯤꯅꯕ ꯂꯩꯇꯗꯅ ꯀꯅꯥꯝꯇ ꯃꯥꯅ ꯂꯥꯎꯕꯗꯨ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯅꯠꯇ꯭ꯔꯒ ꯃꯅꯥꯛꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯆꯪꯁꯤꯜꯂꯛꯈꯤꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯃꯥ ꯌꯥꯝ ꯋꯥꯅ ꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠ ꯁꯨꯃꯥꯏꯅ ꯊꯤꯡꯒꯠꯂꯛꯄꯗꯨ ꯃꯥꯜꯂꯝꯗꯦ ꯏꯃꯨ ꯃꯨꯔꯒ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯤꯡꯒꯠꯂꯛꯄꯅꯤ ꯑꯗꯣ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯒꯤ ꯍꯥꯏꯇꯥꯔꯦ ꯐꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯆꯦꯡꯒꯨꯝꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯆꯦꯡꯒꯨꯝꯁꯦ ꯑꯌꯥꯝꯕꯅ ꯐꯪꯒꯁꯅꯦ ꯍꯥꯏꯅꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯕ ꯐꯪꯒꯁꯅꯦ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟꯗꯤ ꯌꯥꯝ ꯌꯥꯎꯕ ꯄ꯭ꯔꯣꯇꯤꯟꯁꯦ ꯃꯦ ꯕꯤ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯆꯨꯝꯅ ꯆꯥꯕ ꯌꯥꯕꯏꯗꯤꯕꯜ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯛꯁꯤ ꯎꯕꯗ ꯃꯨꯔꯒ ꯂꯥꯡꯉ ꯁꯨꯃꯥꯏꯅ ꯊꯤꯡꯒꯠꯄꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯈꯨꯠ ꯁꯨꯃꯥꯏꯅ ꯊꯤꯡꯒꯠꯄꯁꯤ ꯃꯥꯟꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯁꯥꯠꯄ ꯑꯣꯏꯕꯖꯥꯠꯅꯤ ꯑꯁꯦꯡꯕꯗꯤ ꯌꯦꯡꯉꯀꯥꯟda ꯑꯗꯨꯅ ꯃꯁꯤ ꯃꯈꯣꯏꯒꯤ ꯌꯨꯔꯣꯞꯇꯗꯤ ꯗꯦꯠ ꯃꯦꯟꯁ ꯐꯤꯡꯒꯔ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯁꯤ ꯆꯤꯡꯗ ꯊꯤꯡꯒꯠ ꯁꯥꯠꯄꯁꯤ ꯈꯨꯠꯀꯥꯏꯁꯦ ꯃꯨꯔꯒ ꯎ ꯃꯔꯨꯝꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯀꯥꯟꯗꯗꯤ ꯀꯤꯕꯖꯥꯠꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯤ ꯑꯃ ꯂꯩꯕꯥꯛꯇꯒꯤ ꯈꯨꯠꯅ ꯊꯤꯡꯒꯠꯄꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯆꯦꯡꯒꯨꯝ ꯃꯈꯜꯁꯤ ꯐꯪꯒꯤꯁꯤ ꯑꯗꯨꯒ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯀꯌꯥꯗ ꯁꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯦ नुपा मधु उरुबदगी हाइतारे मधु इंटरनेट वायरल ओइरक्पा हाइतारे मधुगी वारीदुगी मतेक अमनि तमजरिसे अदुगा हौजिकसि हॉलोवीनगी निंगसिंगबगी कुमाइसे फांगथोकनै अदुगा मसिगे कॉस्ट्यूम से अंगपदा की लंबीदा गाइसे खोइगी जैकेट का लोय कुपसल माइ गाइसे उदबई मोंगदा अममबदगा लेप लेरमबाइगुम्बा अदगी सम अंगौबा ड्रेस अंगौबा तर लोय कुपथरगा लेरगा खोइगी करेदि गुरुंग गुरुंग चेंसलकबाइगुम्बा लंबीदगा हार्ट अटैक तौर सिब फाव यावे की बदु मधु कुमैने न तौरीने अंगकने खोइ साइदो फुनसिनी मसिनी यूरोप त थोकपा अदुगा अखोइगी हॉलोवीन्स की होजिक ओइबा फेस्टिवल हाइतारे मधुगी अदुगा यामना ngakpa पाव मसो जोधपुर हाइबा मफम अदुदा लुहोंगदबा नुमित 15 नि खक्ता ngairaba बोर अमदि कैना हाइतारे अदुगा बोर दुना माइ कैना दु लुहोंगदबा ngसागी अहानबदा तमजकिबा सुरेश की वारी दुआपे माने लुहोंगदबा सुमनतगी 15 days खक्ता ngair कांदा महाकी ममानबा अमित अनम लई अमित सिगा नुक्सिनजबी महाकी गर्लफ्रेंड अम लई चाही तरुक लोम हेना नुक्सिनरबी मा अदु अमित का सुम कोइबा खोटपा चटपदगी होजिकी नुपाजी ममिना बादल कवि बादल हाइसिनी लुहोंगदोसिना अदुगा अमित की माई गर्लफ्रेंड से माना मरकता हाइतारे माना लुहोंगद्रिंग से खंगनरमी हाइबदी मखोइनी कोइनरमी मखोइनी कोइनबसन मरम ओरगा अमितना करें हाइतारे ब्रेकअप तौकी चाही तरुक नुक्सिनरबी माई नुपीदो ममानबा लुहोंगदोरबा बादलदुगा मरी लेनबदगी मोगी ब्रेकअप तौकीबा नुक्सिनबसे काइनखीबा ख्वाइदि ngaiना लुहोंगदबा सुमनतगी 15 days खक्ता ngair कांदा बोरसिना मागी कैनादो लेना नुपी हौजिकी अमित के खंगनरम मागी गर्लफ्रेंड दो पूरगा चेनखिरमी अदुगा पुलिसना कोइथि थिरमी पुलिसना कोइथि थिबदगी फाखी लुहोंगदोरबा अमना हाइदि कैना लेरबा बाटोन तौरबा लुहोंगदो खजिकता ngairबदुना ममानबै नुपी पूरगा चेनखिबगी वाफम हाइतारे मखल मखलनि थोइबा थौदोक मयामसे लोइबा नाइबा जानते इंडिया मनुंगदा थोइबा थौदोकसिंगसिसु अदुगा सिगुम्बा थौदोक चेनबा चोंबा होंबगी सिदे खोइसिदासु पिकथना थोइ खोइसिदा थागतबगिनि अदुगा खंगनदबगिनि हाइतारे अदुगा तोंगा तोंगानो पाउदा अदुदा अदुमा समाइना चेने तोर सोमदा चेंग्रे अदि सोमदा मौमा सोमदा मांग्रा सोमदा चेंग्रे अदु मौदु पाखंग अमदा चेंग्रे गाइदि रिपोर्ट तो थीरो अदि खोइसिदासु मयाम लेरमदुनि अदुबु फोंगदे अइना पाजै सिंगसिना मिगी फोंगकपसिंगदुनि तारकांदा अदोंगी पुनिंगदा लौसिंग ओइबदु लौसलगा फत्तबदुदि अदोमना सुकन करे हाइतारे कंडेम तौरगा अदोनो यानिंगदबा फोंदोकपि तारेदन अदुगा इंखलगलिबा कयानासु मसिगु मसिदि फत्तेना मसिदि फैना हाइबगी अखोइना इसाना इसाबु जजमेंट अमा पिजबगी तंजादु लौबा याबा हाइतारे अदुगा यामना ngakpa वाफम अमना अमुक युम अमदा नुपा अमा चंगके सिसु थौदोक अमनि झारखंड थोकपा थौदोक अमा युमदा अहिंग अमदा नुपा अमा चंगकी
ꯆꯪꯉꯛꯄ ꯍꯥꯏꯁꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯃꯥꯁꯤ ꯂꯨꯍꯣꯡꯒꯗꯕ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 5-6ꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯅꯨꯄꯤ ꯑꯃ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯌꯨꯝꯊꯛꯇꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯄ ꯃꯥ ꯍꯨꯔꯥꯟꯕ ꯆꯪꯉꯦꯅ ꯂꯥꯎꯔꯝꯃꯤ ꯍꯨꯔꯥꯟꯕ ꯆꯪꯉꯦꯅ ꯂꯥꯎꯕꯗꯨꯗꯒꯤ ꯀꯩꯗꯧꯔꯦ ꯅꯨꯄꯥꯗꯨ ꯀꯤꯗꯅ ꯃꯥ ꯌꯨꯝꯗꯩ ꯆꯣꯡꯊꯔ ꯆꯦꯟꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯟꯅꯔꯦ ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯕ ꯐꯥꯔꯦꯅ ꯐꯥꯔꯦ ꯃꯇꯝꯗꯨꯗ ꯀꯅꯥꯅꯣ ꯐꯥꯔꯤꯁꯦꯅ ꯌꯦꯡꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯑꯦ ꯃꯥ ꯆꯦꯟꯊꯣꯛꯑꯀꯥꯟꯗ ꯁꯤꯗꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯕꯣꯔꯗꯨꯅꯤ ꯃꯥ ꯑꯩꯒ ꯎꯅꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤꯅ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯍꯪꯉꯦ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯍꯤꯡꯁꯦ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗ ꯅꯠꯇꯦ ꯑꯩ ꯀꯩꯅꯥꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯁꯤ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯤ ꯑꯍꯤꯡꯗ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯂꯦ ꯍꯥꯏꯅꯤ ꯁꯣ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯃꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥ ꯀꯧꯔꯦ ꯃꯃꯥ ꯃꯄꯥ ꯀꯧꯔꯀꯥꯟꯗ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯤꯕꯁꯤ ꯃꯥꯅ ꯅꯨꯄꯤꯁꯤ ꯎꯅꯕ ꯂꯥꯛꯏ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯗꯨ ꯀꯧꯔꯀꯥꯟꯗ ꯃꯣꯏꯅ ꯃꯊꯪꯒꯤ ꯅꯦꯛꯁ ꯗꯦ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡꯗ ꯐꯥꯕꯅꯤ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯥ ꯀꯠꯄꯒꯤ ꯐꯤꯕꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯅꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯁꯤꯟꯗꯨꯔ ꯅꯝꯍꯟꯈꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯅꯨꯄꯤꯗ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 13 ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯗꯨꯅ ꯃꯥꯅ ꯆꯍꯤ 19 ꯈꯛ ꯁꯨꯔꯝꯃꯤ ꯚꯥꯔꯠꯇ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ 19 ꯅꯨꯄꯥꯅ ꯆꯍꯤ 12 ꯑꯅꯤꯁꯤꯅꯤ ꯄꯤꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯌꯥꯕꯒꯤ ꯃꯇꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯆꯥꯏꯜ ꯃꯦꯔꯤꯌꯦꯖꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯃꯐꯝ ꯀꯌꯥꯗ ꯂꯨꯍꯣꯡꯕ ꯊꯤꯡꯗꯅ ꯂꯨꯍꯣꯡꯍꯟꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯥꯏꯜ ꯂꯥꯏꯟꯒꯤ ꯂꯩꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯌꯥꯝ ꯊꯤꯡꯕꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯁꯦꯡꯕꯗꯤ ꯑꯥꯏꯟꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯃꯈꯣꯏ ꯂꯨꯍꯣꯡꯕ ꯌꯥꯗꯦꯅ ꯂꯝꯕꯤ ꯀꯩꯅꯣꯗ ꯊꯤꯡꯉꯝꯃꯤ ꯃꯇꯝꯗꯨꯗꯤ ꯁꯤꯟꯗꯨꯔ ꯅꯝꯕ ꯂꯣꯏꯈ꯭ꯔꯦ ꯂꯩ ꯄꯔꯦꯡꯗꯤ ꯍꯨꯛꯄ ꯂꯣꯏꯈ꯭ꯔꯦꯕ ꯅꯈꯣꯏ ꯍꯣꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯅꯨꯄꯤꯅ ꯆꯍꯤ 19 ꯅꯨꯄꯥꯅ 12 ꯁꯨꯕꯗ ꯍꯣꯡꯒꯗꯕꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯑꯗꯨꯝ ꯍꯣꯡꯕꯗ ꯃꯅꯤꯄꯨꯔꯗꯁꯨ 19 ꯁꯨꯗꯕꯅ ꯍꯣꯡꯕꯁꯦ ꯃꯌꯥꯝ ꯌꯥꯎꯏ ꯚꯥꯔꯠꯀꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯣꯗꯤ ꯚꯥꯔꯠꯅ ꯆꯠꯅꯔꯤꯕꯗꯨꯒ ꯑꯩꯈꯣꯏꯁꯤ ꯆꯠꯂꯤꯁꯤꯒ ꯑꯅꯤꯁꯤ ꯆꯞꯇꯤ ꯃꯥꯟꯅꯩ ꯑꯗꯨ ꯃꯥꯟꯅꯔꯤꯁꯤ ꯀꯅꯥꯒꯨꯝꯕꯗꯤ ꯕꯦꯔꯥꯕꯔꯤ ꯂꯩꯇꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯤꯗꯨꯗ ꯌꯥꯅꯔꯒ ꯊꯣꯛꯅ ꯍꯣꯡꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯅꯥ ꯃꯅꯤ ꯅꯥꯏꯍꯧꯗꯅ ꯈꯪꯍꯧꯗꯗꯅ ꯑꯗꯣ ꯆꯥꯏꯜ ꯂꯥꯏꯟ ꯀꯥꯡꯕꯨꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤꯁꯤ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏ ꯁꯤꯒꯨꯝꯕꯁꯤ ꯄꯥꯎꯁꯤ ꯇꯥꯔꯗꯤ ꯂꯨꯍꯣꯡꯕꯁꯤ ꯁꯨꯡꯌꯥ ꯌꯥꯍꯟꯗꯦ ꯃꯔꯝꯗꯤ ꯑꯉꯥꯡꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯄꯨꯟꯁꯤꯗꯨ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯂꯨꯍꯣꯡꯗꯕꯗꯨꯅ ꯃꯥꯏ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯨ ꯅꯠꯇꯦꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯁꯥꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯍꯛꯆꯥꯡ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯗꯕ ꯄꯨꯟꯁꯤꯔꯣꯜ ꯃꯇꯤꯛ ꯆꯥꯗꯕ ꯌꯨꯝꯕꯥꯜꯂꯣꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯌꯦꯕ ꯌꯨꯝ ꯄꯥꯟꯕ ꯊꯨꯡꯅꯕ ꯅꯨꯡꯁꯤꯅꯕꯗꯨꯗꯤ ꯌꯥꯝ ꯂꯥꯏ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯌꯨꯝꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯕꯗꯨꯅꯦꯕ ꯌꯥꯝ ꯇꯉꯥꯏꯐꯗ꯭ꯔꯤꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯐꯝꯗꯤ ꯆꯍꯤ ꯁꯨꯗꯕꯅꯤꯅ ꯋꯥꯈꯜ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯣꯏ ꯍꯥꯏꯒꯅꯤ ꯍꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯉꯣꯏ ꯂꯧꯒꯗꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛꯇꯨ ꯀꯔꯤꯅೋ ꯍꯥꯏꯕ ꯈꯪꯉꯣꯏ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯕꯗ ꯂꯧꯗ꯭ꯔꯕ ꯑꯗꯨꯒ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤ ꯑꯃꯗꯧꯅ ꯄꯨꯟꯁꯤꯗ ꯗꯥꯏꯇ ꯌꯥꯎꯗꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯗꯣ ꯃꯥꯡꯉꯛꯑꯀꯥꯟꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯆꯥ ꯄꯣꯛꯂꯛꯀꯅꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯩꯅꯧꯗ ꯍꯩ ꯔꯥꯗ ꯃꯨꯟꯗꯅ ꯑꯣꯝꯃꯒ ꯅꯝꯗꯨꯅ ꯃꯨꯜꯍꯟꯕ ꯄꯣꯠꯀꯨꯝ ꯃꯍꯥꯎ ꯌꯥꯎꯗꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯁꯥꯡꯗꯕ ꯅꯨꯄꯤꯗꯨꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯩꯅꯥ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯨꯝꯕꯥꯟ ꯃꯔꯤꯗ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯏꯀꯅꯃꯤꯒꯤ ꯐꯤꯕꯝꯁꯦ ꯂꯩꯈꯥ ꯇꯥꯔꯛꯀꯅꯤ ꯃꯁꯤꯅ ꯂꯩꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯕ ꯍꯦꯟꯒꯠꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯉꯝꯃꯛꯑꯣꯏ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯉꯝꯗ꯭ꯔꯗꯤ ꯃꯆꯥ ꯁꯦꯝꯕ ꯉꯝꯗꯕ ꯃꯆꯥꯗꯨꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯛꯑꯒꯗꯤ ꯃꯗꯣ ꯃꯍꯥꯛꯅ ꯍꯌꯦꯡ ꯃꯩ ꯆꯨꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯦꯡꯕ ꯁꯣꯁꯥꯏꯇꯤꯗꯣ ꯑꯗꯨꯝ ꯃꯩ ꯆꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯩ ꯍꯧꯔꯀꯥꯟꯗ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯤ ꯑꯃ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯤ ꯑꯃ ꯍꯥꯏꯕꯁꯤꯚꯥꯔꯠꯀꯤ ꯑꯣꯏꯅ ꯂꯧꯔꯤꯕꯁꯤ ꯆꯍꯤ 19 ꯑꯗꯨꯒ ꯆꯍꯤ 12 ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯊꯤꯡꯉꯤ ꯑꯁꯨꯝꯅ ꯊꯤꯡꯈꯤꯕꯗꯤ ꯄꯨꯂꯤꯁꯅ ꯁꯤꯟꯗꯨꯔ ꯅꯝꯈꯤꯕꯗꯣ ꯈꯨꯗꯛꯇ ꯃꯨꯠꯊꯠꯂꯨ ꯍꯥꯏꯔꯒ ꯃꯨꯠꯊꯠꯍꯟꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯋꯥꯔꯤ ꯑꯃꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯣꯛꯑꯗꯤ ꯌꯥꯒꯗ꯭ꯔꯥ ꯂꯩ ꯄꯔꯦꯡꯒ ꯍꯨꯛꯄꯗꯣ ꯍꯟꯇꯣꯛꯎ ꯀꯥꯏꯅ ꯍꯟꯇꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯁꯤꯟꯗꯨꯔ ꯑꯃ ꯅꯝꯕꯅꯤ나 ꯁꯤꯟꯗꯨꯔꯗꯨ ꯃꯨꯠꯊꯠꯂꯣꯅ ꯁꯤꯟꯗꯨꯔꯗꯨ ꯃꯨꯠꯊꯠꯍꯜꯂꯤ ꯅꯝꯗꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯃꯒ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯃ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯦꯁ ꯑꯃꯇꯪꯒ ꯄꯨꯖꯔꯛꯀꯦ ꯑꯅꯤꯇꯥ ꯗꯦꯕꯤ ꯀꯧꯕ ꯃꯍꯥꯛꯁꯤ ꯑꯒ꯭ꯔꯥꯗꯒꯤꯅꯤ ꯑꯗꯨꯒ ꯕꯤꯍꯥꯔꯗ ꯂꯩꯕ ꯃꯥꯁꯤ ꯃꯣꯗꯦꯜ ꯑꯃꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯐꯖꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯎꯠꯆꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯃꯥꯁꯤ ꯄꯨꯖꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯖꯥ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨ ꯍꯜꯂꯛꯑꯀꯥꯟꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯃꯃꯤꯡꯗꯤ ꯚꯤꯝ ꯌꯥꯗꯕ ꯀꯧꯏ ꯐꯥꯔꯕ ꯃꯇꯨꯡꯗ ꯚꯤꯝ ꯌꯥꯗꯕꯅꯤ ꯈꯪꯕꯩ ꯋꯥꯅꯤꯀꯣ ꯚꯤꯝ ꯌꯥꯗꯕ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄꯥꯔꯤ ꯀꯤꯂꯔ ꯍꯥꯏꯇꯥꯔꯦ ꯁꯨꯄꯥꯔꯤ ꯀꯤꯂꯔ ꯑꯃꯅ ꯃꯥ ꯂꯝꯕꯤꯗ ꯊꯠꯂꯦ ꯑꯗꯨꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯂꯦ
ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥ ꯅꯣꯡꯃꯩꯅ ꯍꯥꯠꯂꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤ ꯌꯥꯝ ꯅꯧꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄꯦ ꯅꯨꯄꯤꯗꯨ ꯃꯥꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯀꯥꯟꯗ ꯃꯥꯒꯤ ꯂꯤꯚꯔꯗ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯨꯗ ꯂꯤꯚꯔꯗ ꯄꯥꯟꯕ ꯂꯤꯚꯔꯗꯨ ꯗꯦꯃꯦꯖ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯗꯨ ꯀꯟꯕ ꯉꯝꯗꯅ ꯁꯤꯔꯦ ꯑꯗꯨꯒ ꯂꯩꯁꯥꯕꯤꯅꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯗꯨꯒ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯀꯥꯟꯗ ꯐꯥꯕꯅꯦ ꯍꯟꯗꯛꯁꯦ ꯑꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯤꯕꯗꯨ ꯚꯤꯝ ꯌꯥꯗꯕ ꯀꯧꯏ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯁꯨꯃꯥꯏꯅ ꯃꯤꯅ ꯃꯤ ꯍꯥꯠꯂꯨ ꯈꯣꯠꯂꯨ ꯍꯥꯏꯔꯒ ꯏꯟꯖꯜꯂꯒ ꯃꯤ ꯌꯥꯝꯅ ꯍꯥꯠꯄ ꯁꯨꯄꯥꯔꯤ ꯀꯤꯂꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯃꯥꯗꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯏ ꯑꯗꯣ ꯃꯉꯣꯟꯗ ꯅꯨꯄꯤꯁꯦ ꯍꯥꯠꯄꯒꯤꯗꯃꯛ ꯂꯨꯄꯥ ꯀꯌꯥ ꯂꯧꯏ ꯀꯅꯥꯅꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯅꯥꯅꯅꯣ ꯍꯥꯏꯕꯁꯦ ꯃꯥ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯄꯨꯂꯤꯁꯇꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯅ ꯍꯥꯠꯂꯤꯁꯦ ꯂꯨꯄꯥ 5,00,000 ꯂꯧꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏ 5,00,000 ꯁꯨꯄꯥꯔꯤ ꯀꯤꯂꯔ ꯅꯨꯄꯤꯁꯦ ꯍꯥꯠꯅꯅꯕꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯨꯄꯥ 5,00,000ꯗꯤ ꯃꯉꯣꯟꯗ ꯄꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯄꯤꯔꯤꯕ ꯂꯨꯄꯥ 5,00,000ꯁꯦ ꯃꯤꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗ꯭ꯔꯤ ꯑꯞꯗꯦꯠ ꯀꯔꯤꯒꯨꯝꯕ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯑꯩ ꯄꯤꯖꯔꯛꯀꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯃꯗ ꯂꯨꯄꯥ 5,00,000 ꯄꯤꯔꯒ ꯍꯥꯠꯍꯜꯂꯤꯕꯗꯨꯅꯗꯤ ꯅꯨꯄꯤꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯒ ꯃꯥꯒ ꯌꯥꯅꯗꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅꯗꯤ ꯂꯩꯔꯝꯒꯅꯦꯅ ꯈꯜꯂꯤ ꯀꯔꯤ ꯐꯥꯎꯕꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯥꯂꯦꯝꯗ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯏ ꯐꯪꯖꯕ ꯔꯤꯄꯣꯔꯠ ꯈꯔꯗꯪ ꯄꯥꯖꯔꯀꯥꯟꯗ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇ ꯃꯤꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯇꯝꯖꯕ ꯈꯛꯇꯅꯤ ꯑꯁꯣꯏ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯅꯅ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯊꯪ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯂꯣꯏꯁꯤꯟꯖꯕ ꯌꯥꯕꯗ ꯂꯧꯖꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ